ahal muktada mayambu taramna oksari loinana channel asina ngasi thagachagadoriba video sa masi aihakna ina lininga mari leinaba video kya amasum semduna laksaba aduda video sing aduga mari leinaba question mayam amasum hangbire ado aihakna comment reply pigiba mayam sawi aduga pidaba mayam amasudum lei ai sudum khangje ai tariko ado reply adum ai pinebo honajarke aduga hairiba comment mayam markudigi khara khangacharaga हाइबदी व्यूअर सिंगी ngasi व्यूअर सिंगना येंगबदा खरा दोइसु नॉलेज ओइगदबा हाइबे तारे अदुगुम्बा कमेंट खरा लखचबनी अदुगुम्बा क्वेश्चन सिंग हाइ तारे अमरोमदा क्वेश्चन सिंग असिगी पाखुमजे आइगिना खंगजाबा खरा अदु पिजेगे तौजबनी मदुदा आइ याम खंग हाइदना रिप्लाई पिजेबा मुक्तिना सदे अदुबु आइहांगना असिगी मतांगदा खरा नैनाजरकपा अदुगा खरा लाइरिक्ता कइदा सुम थेंगनाजरकपा अहलमन खरा सुम पुंजरुबा अदुगुम्बा कयादुदिगी आइहांगना फंगजरकपा नॉलेज हाइबे तारे अदुगुम्बा सिंग अदु मयाम खुदोल तमजेगे हाइदना हाइजरी मयाम हंगबिरकपा क्वेश्चन सिंग अदु आइहाग अदुम मखोइगी स्क्रीनशॉट अदुम हापागा मदुगी सु पाथोक्सरके अदुगा रिप्लाई सु पिजेगे हाइदना मयाम दा हाइजरी वीडियो सिबु येंबिरिबा चिनाव सिंगबु चैनल सिना तराम नक्सरी वीडियो सि मियेंग तामिनरसि अहनबदा लखसरिबु क्वेश्चन जे मसी सुम पाबदसु मयामदसु खितंग नुंगाइबम सु फावगनिको सि खरगा सुम हाइनबा पोनिको सिदा हाइरिसे सरिता सोइबम हाइको मागी ममिंग से आइनि सुम हाइबे पाबनिको अदुदा मा हाइरिसे नुपि ओबिसिंगना इरुजबा मतमसे नुंथिल नुमिदांग वाइलम लुजबसे हानुबो फंगी खोलेना हाइने मसिबु करि मरमगे अहलमनसिंगना फते खोते हाइनरिबा असि कइगिनो हाइबसिगे वीडियो सेमनगा थागत पिरो हाइबनि वीडियो सेमनगा थागत पिरो हाइबनिको मान हाइबि अदो सिगी क्वेश्चन जे होय माइगी से वीडियो अमा ओइना फदन सेमबिरो हाइबनि अदो सिगी से वीडियो से याम कन्ना सांग सु सेमबा कसु यारो सि वीडियो से अदुना सि आइगी मोड ओइना सुम फुंगदोकचगे मसे होय हाइनबा लैको हाइबदि सिदा हाइरिबसे अखोइगी नुपीना नुमिदांग वाइरम इरुजबा सि अहल फंगे हाइबदि सही अयाम मी माइ नुपा ओइगदबसे मसे फंगे हाइनै सिनेबा सिगी मतांगदा कै लेगे कमाइ तौबन हाइ सि क्वेश्चन जे सुम मयानबदे सि क्वेश्चन जे सुम दोंनिंगबमजु फावंगनिको अदो हाइनबसे दुम लैको मसिगी मतांगजे करि ओइबि आगे हाइबसे आइगे मोता आइना सुम हाइपेन नैनजबा मतमदा करिगुम खरा सुम फंगजेको मदु मयान सुम हाइजगे मदुदि नुपि ओइबिसिंगजे मसि मरोइना इमुंग मनुंगी अकुपताइ पुरिबा इमुंग मनुंगी थबक थरम कयादा याना मरोइना थौदांग यारिबा अदुगुम ngaktaniको अयामना अखोइ मैतैगोइना अदुदा नतना पृथ्वीदा लैरिबा नुपिसिंगजे हाइतारे नुपागा नुपि खितंग गेंगरपदा इमुंग मनुंगी थबक इंगांग ओइबा इमुंग मनुंगी लैदना सिगुम मतांगदा मखोइन हेना हाइबा खंगबा अदुगुमसु ओइगल्लेबा aduna maram oraga akhoi go inasu meitai go ina nupi singje maroina nong hengan baga ayung ta na hogatana khotana lai dup thomai thadana tawe aduga imungi chana thangna ba ama aduda natana aduga kya ma thoba kya ma taw go dorim nai tai ado chang thongba adigi lai gi seba tawba sigumai matang si akhoi irulu jadana di tawna di hadi haksang je mang na tawna deba haksang chingdo ba matung taw go dorine ado nupi yamana mangse haugalaaga iru lujadana laireba numi chupam laire aduga numidang lujadoreba imu manungi thabainga amatama tawba hairaroi khangoroi haide ayu haugalaga lai seba tawgadaba dub thamai thagadaba aduda natna imu manungi chang injang thonggadaba si thongroi duini ko mirujadana tawbu yadabanina aduna thongdrabanina hairaroi bamta aduna ahalaman singjina adugumba tawba amam naigadi tan borom da satliko sugumje habide sum imung manung da oisu halaman adum chai doribani aduna nangna thengmuda theng kanda iru jaribsena hayeng nupa phangoi ne kaina wahi ne aduna ahan phangni ne nupa hanu phangni ne kaina sum haina doine ba aduga amarom da hairiba nupi sina mayum palaga su mahana leiriba imung da kasu nungai ba oiroiba हाइबदि माना हेना दुना लाकपा अदुगी मतुंगिना इमुंगी चाक थोंबो एबे अमोय बे लेदना सिगुमबे हैत्रबनिना लेमिनाबदि खितंग नुंगाइना रोय मा इरुजबसु तालना युक्ता अदु नुमिदा वैरम दुबगी मोंगदो माइ नुपामिमदे तखलागदि छौनाबा खोनाबा मयाम थोलानि अदुना कुइना चत्तबा हाइतारेको हलकपगुम्बा दमा उगनदुइनेबा मरम कया असि लेबा मरमना हलम सिंगना नाक्ति हनुबो फंगनी अदुमाइ तौगनु खोखनु गायन लेदना अदु हाइबो वैरमगनि हाइदना समाइ थमजेगे हाबिदि मौंदा सुम अवेयरनेस सुम पीबा हाबिदि मौंदा सि तुंगदा सि ओइरकनि हाबिदु हाबिदु यादबनिना ngana lujadaba thengna lujaba kanguche adumai phangi gan haibugumba adu oigedra haidana sumaina thamjage mathang lokhachariba question asi
Santibala Naurem Haiko, Markis, Adomagna, Hybrid Ibse, Mete Liningi, Matomangam, Imungi, Liningi, Lashon, Lairiba, Lining Lashon Lairiba, Pumbase, Nupi or Vishingna, Loina Tawdra, Nupa Singnadi, Tawa Matayadabra, Khangjaning, Habir or Hidme. Adosigi Pose, Nupa Nupi, Adudagi, Walo Tokraga, Akogi Imum, Nanga Lining Lashon in Matanje, Nupa or Bushing Tawu Mayam Sudum Lako, Nupi Katanatico. Adum tawne ado ayamba nupina di tawi maram di kaigina haba matamda nupina tawthropo nupan tawthropo khitang adum khenai ko haibadi imung manungi akup atai ama ma se nupina hena haiba adugum oeba wai makta taira su nupina adum hena phajana adum thol e haitare ko nupa khitang adum khena gani ba imung manungi thawenga akup atai tawpum tam nupini am hele lai khoiram mi matang oiraga su nupini hek tawjaba sina khitang lum hek lawjaba haitare haibadi khitang nupi sidabu khara thon oba adugum su 𝐸𝐺 ko aduna makhoi ne domai tawbuse chana busu oi nupa na tawrugasu yai kaisu kaide nupa mayam tawbu leiri nupi leitaba imungda nupa na dum thongmai thaba adum yauri chak thongsu dum yauri nupi na thabuk chatpa nupa na thabuk yum doine leiba aduguma mayam su lei haitare ko chak thongbu phawda nupa tawba adum yawi nupi ngakta tawgadra ba je masi tawroi nupa su dum tawgadabani nupi na mahki thagi lei sat phaidana ko nupi ge aduguma ama lakpa matamda nupiduna tawba yadrabanina amang sing habam laabanina nupana tawbusu dum yawe aduna sigi matang sida sumai thamjage hena mawung marin taba hena phajaba haitaragade nupina tawragana hena mawung marin taba du oiba maramna nupina ayamba tawnabani haidana sumai thamjage mathangi question ja masi debita ahong changbam mang habire ibise tamo aikhoi yumje awang olaga sabani ado tulsi bongda lai khurumase awang olaga adum khurumba kasu kaidabra hayaba Mang hai se magi yumje awang olaga sabani ado tulsi bongja awang olaga awang lom thamani ko sumang je awang ondro ne mamai je awang olabani tulsi bongja awang lom site leire ado man khoiram matamda awang ola khoiram ba kai dabra haibane ado sigi matang se hayan haijening bamna yumje awang olaga su nangi tulsi bongja awang lom site leire ni summe ado nahano khoiram ga doru se karai dunu haibadune maruina akhoina sumangda khoiramiba asi ayukki anganmada khoirami se korong numineba adon korong numi sidi nongpolom degi tholopha maramna awalomda haksangji ondabida tulsbongdu budi mai masai dum leijara sunu leire ado nahano khoiramba matamda haksangje nongpolom olaga khoiramo haidana sumai thamjage masi aihakki moni ado ayamana su sumai dum tawnei haidana sumai thamjari mathangi question je masi sasau tete haiko maije mamingje kanon asambinina ado mana hanga ibase imoinu ibenda nungtigi chakatpada nungtigi thonglebse insangje hapa yabra yadabra amukta haibiro haidan haiko ado sigi matangje ibeni moinu da khoina khoiramba natraga katpagi matangje masi ibeni moinu gi magi video myam su thagaliko aduda adum ibena pamjabase khoina ngamjaraga de sareng maisang makal lokaina magi iben gi numita dum yawnai ko kanai ko adu kanaguma nga ngo bukal su yaina dum kanai ba haibadi numithu da khoina thongbu posi injang se dum monda su dum kallona dum hairamiko thong kalibu potu loire kanda thong thaga amusu katkadabni haiko ado chak chadum hum kallu kaina haibu sawi aduga chadum hamtang kallaga su dum janai ko ado maroina khoina ngamjaraga ji insang je dum hapaga su kaide injang su awna katpiu haidana sumai thamjage mathangi question ja masi priti naurem man haibide ibase yum panminariba nupa nupi animakki mapong numit manabagi matangda khara takpiu afaba phataba atai khangdaba kanabasing khangbada kanabasing haidan haibire ko priti naurem na haibirapane yum panminariba nupa nupi ja masi mapong numit manaba haibane haibide ningthokaba palop ominaba nomaijing ragana nomaijing palop ominaba sigi matangda haibane masi abaramda yamna phai ko aduga yamsu kayani kano moina sum dum lawno ba yawi yamna phai habidi kaino haba matamda masi chafu yan khabai chega ne phom matam su chafu ngakta tai kan amu sa hainai ko ado sigi mawong se chafu ngakta su tadi ai motha aina thigi bida chegap ta ba dumai yawi ko habidi nomaijing hairo ko nomaijing masen nomaijing thokabale bo yumje sawani irai thangje nomaijing na smaina rawan ma satpane ba yaudribu sakadabne ba nupadi thiba horaga adune ado kanagumana nomaijing haga nomaijing admai pasan bajawe ado lale haidana ahlamasing haine ko aduna rawan mo plop chatkadabne magi do yaudribu haitare chafu yan khabai chegap na tabne ni palak su thibane habadi chafu yan khabai chegap chakhoi mari dune
ꯃꯔꯤꯗꯣ ꯁꯨꯝ ꯊꯤꯗꯣꯏꯅꯦꯕ ꯔꯥꯎꯟ ꯑꯃ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯨ ꯂꯩꯕꯅꯤꯀꯣ ꯑꯗꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯆꯐꯨ ꯌꯥꯟꯈꯥꯕꯩ ꯆꯦꯒꯞꯀꯤꯗꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛ ꯅꯨꯃꯤ ꯃꯥꯟꯅꯕꯁꯦ ꯃꯁꯤꯒꯤ ꯐꯣꯜ ꯑꯣꯏꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒ ꯃꯕꯥꯅꯤꯒꯤ ꯃꯒꯨꯟ ꯃꯕꯥꯅꯤꯅ ꯄꯥꯝꯖꯕ ꯃꯕꯥꯅꯤꯒꯤ ꯂꯩꯗꯅ ꯑꯌꯥꯝꯕ ꯂꯣꯏ ꯃꯥꯟꯅꯒꯅꯤꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯁꯥꯎꯅꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯍꯦꯛꯇ ꯁꯥꯎꯅꯕ ꯌꯥꯝ ꯊꯤꯅ ꯍꯦꯛꯇ ꯈꯠꯅꯕ ꯑꯗꯨꯒꯨꯝꯕ ꯇꯧꯒꯜꯂꯦꯕ ꯑꯗꯣ ꯃꯕꯥꯅꯤꯁꯦ ꯃꯣꯠ ꯃꯥꯟꯅꯔꯕꯅꯤꯅ ꯂꯣꯏꯅ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯅꯤ ꯃꯕꯥꯅꯤꯅ ꯈꯟꯕ ꯃꯕꯥꯅꯤ ꯗꯤꯁꯤꯖꯟ ꯂꯧꯕ ꯈꯣꯠꯄ ꯑꯌꯥꯝꯕ ꯂꯣꯏ ꯌꯥꯅꯒꯅꯤ ꯑꯌꯥꯝꯕ ꯂꯣꯏ ꯆꯥꯟꯅꯒꯅꯤꯕ ꯑꯗꯣ ꯑꯐꯕꯔꯣꯝꯗ ꯈꯟꯕꯗꯨꯅꯤ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯐꯠꯇꯕꯔꯣꯝꯗ ꯄꯨꯂꯞ ꯆꯠꯃꯤꯟꯅꯒ꯭ꯔꯗꯤ ꯍꯦꯟꯅ ꯃꯥꯡꯖꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯕꯥꯅꯤꯁꯦ amana haina tana busadum yani adum tanani saunarasu ngalai gadum fazana dum loinagani haitareko aduna sigi matangje yamnasu chanabani aduga saurakpa khandaba matamdadi kitang sectionnaba haitare themjinnaba ama yauragadi hena phaboidoini kedobi chanaroiduni yam chanadoini maponu mimanabasi yam phai haidana sumai thamjage mathangi question je masi kitang kana tawi mai question je konthok jam ton haibani mai ko ton hai ko ado oja aigi luhongbada ko ꯁꯦꯡꯒꯥꯎ ꯍꯥꯞꯄꯛꯄꯗꯣ ꯑꯃꯨꯛ ꯏꯅꯝꯃ ꯂꯨꯍꯣꯡꯕꯗ ꯑꯃꯨꯛ ꯄꯤꯊꯣꯛꯈ꯭ꯔꯦ ꯑꯁꯤꯕꯨ ꯑꯐ ꯐꯠꯇ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯗꯅ ꯇꯝꯕꯤꯔꯛꯄ ꯃꯃꯥꯅ ꯁꯦꯡꯒꯥꯎ ꯑꯃ ꯁꯨꯝ ꯌꯥꯎꯖꯔꯛꯄꯁꯦ ꯃꯁꯤ ꯁꯦꯡꯒꯥꯎꯁꯦ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗꯒꯤ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯦꯀꯣ ꯑꯃꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤꯗ ꯃꯅꯝ ꯊꯣꯛꯑꯦ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯥꯏ ꯁꯦꯡꯒꯥꯎꯗ ꯍꯥꯞꯇꯣꯛꯈꯤ ꯍꯥꯏꯕꯅꯦꯕ ꯁꯤ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯪꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯁꯤ ꯐꯅ ꯀꯩꯁꯨ ꯂꯧꯔꯣꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯅꯕꯗꯤ ꯌꯥꯏꯀꯣ ꯀꯅꯥꯒꯨꯝꯕꯅ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯃꯥꯒꯤ ꯀꯩ ꯂꯟ ꯊꯨꯝ ꯇꯨꯡꯖꯟꯅꯕ ꯂꯟ ꯊꯨꯝ ꯆꯠꯇꯅꯕ ꯍꯥꯏꯗꯅ ꯃꯃꯥꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯄ ꯄꯣꯠꯇꯣ ꯃꯍꯥꯛꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯒꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯕ ꯀꯩꯁꯨ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯣꯝꯅ ꯅꯍꯥꯛꯅ ꯄꯤꯈꯤꯕ ꯍꯧꯖꯤꯛꯀꯤ ꯁꯦꯡꯒꯥꯎꯁꯦ ꯃꯁꯤ ꯌꯥꯔꯒꯗꯤ ꯂꯧꯁꯟꯅꯕ ꯇꯧꯑꯣꯕ ꯃꯥꯒꯤ ꯅꯣꯏꯒꯤ ꯃꯃꯥꯗꯅꯤ ꯈꯪꯗꯦ ꯂꯩꯗꯅ ꯃꯥ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯅꯤ ꯈꯪꯗꯦ ꯅꯪꯒꯤ ꯍꯁꯕꯦꯟꯗꯨꯒꯤ ꯃꯃꯥꯅ ꯍꯥꯏꯍꯟꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯁꯜꯂꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯃ ꯑꯣꯏꯅ ꯂꯩꯍꯜꯂꯒ ꯄꯤꯍꯜꯂꯣꯕ ꯑꯗꯣ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯅꯄꯥꯝꯗꯒꯤ ꯍꯥꯞꯆꯔꯛꯄ ꯅꯃꯥꯅ ꯍꯥꯞꯆꯔꯛꯄ ꯑꯗꯨꯒꯨꯝꯕ ꯁꯦꯡꯒꯥꯎꯗꯣ ꯑꯗꯨꯗꯤ ꯄꯤꯊꯣꯛꯄꯁꯦ ꯇꯧꯍꯩꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨ ꯂꯧꯁꯜꯂꯣ ꯑꯗꯨ ꯂꯧꯁꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯑꯃ ꯑꯣꯏꯅ ꯐꯖꯅ ꯄꯤꯕꯤꯌꯣ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯃꯊꯪꯒꯤ क्वेश्चनꯁꯦ ꯃꯁꯤ ꯑꯩꯍꯥꯛꯅ ꯌꯥꯡꯀꯣꯛꯀꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯨꯝ ꯊꯥꯒꯠꯄꯗꯣ ꯑꯗꯨꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯅꯤꯀꯣ ꯃꯁꯤꯗ ꯍꯥꯏꯕꯤꯔꯛꯏꯕ क्वेश्चनꯁꯦ ꯑꯗꯨꯝ ꯑꯅꯤꯃꯛ ꯂꯧꯈꯠꯆꯔꯦ ꯌꯨꯝꯗꯤ ꯄꯨꯟꯕ ꯇꯣꯉꯥꯟꯅ ꯂꯣꯏꯅ ꯆꯥꯅꯕ ꯑꯗꯨꯗꯗꯤ ꯌꯥꯡꯀꯣꯛ ꯀꯌꯥ ꯂꯩꯕ ꯌꯥꯒꯦ ꯌꯨꯝ ꯑꯃꯗ ꯂꯩꯔꯕꯁꯨ ꯆꯥꯛꯈꯨꯝ ꯁꯦꯄꯔꯦꯠ ꯑꯣꯏꯔꯗꯤ ꯌꯥꯡꯀꯣꯛ ꯑꯅꯤ ꯁꯨꯕ ꯌꯥꯕ꯭ꯔꯥ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯚꯤꯗꯤꯑꯣꯗꯨꯗꯁꯨ ꯑꯩꯍꯥꯛꯅ ꯑꯗꯨꯝ ꯄꯟꯖꯩꯀꯣ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯑꯃꯗ ꯌꯥꯡꯀꯣꯛ ꯑꯅꯤ ꯁꯨꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯥꯏꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯆꯥꯛꯈꯨꯝ ꯇꯣꯉꯥꯜꯂꯒꯁꯨ ꯏꯃꯨꯡꯗꯤ ꯑꯃꯇꯪ ꯑꯗꯨꯝ ꯑꯣꯏꯒꯅꯦꯕ ꯍꯥꯏꯕꯗꯤ ꯑꯍꯜ ꯂꯃꯟ ꯄꯥꯜꯂꯒ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯂꯧꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯃꯨꯡ ꯑꯃꯒꯤ ꯑꯣꯏꯅ ꯌꯥꯡꯀꯣꯛ ꯑꯃꯗꯒꯤ ꯍꯦꯟꯒꯅꯨꯅ ꯍꯥꯏꯔꯝꯕ ꯃꯔꯝꯅ ꯑꯃꯗꯤ ꯍꯦꯟꯕꯁꯦ ꯐꯠꯇꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯗ ꯃꯧ ꯃꯁꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯅꯨꯡꯉꯥꯏꯅꯗꯕ ꯈꯣꯠꯅꯗꯕ ꯑꯗꯨꯝ ꯌꯥꯎꯅꯔꯛꯏ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯒꯗꯤ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯌꯥꯡꯀꯣꯛꯇꯣ ꯑꯍꯜꯗꯨꯅ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯋꯥꯏꯅꯕ ꯈꯣꯠꯅꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯨꯝꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯥꯗꯣꯛꯅꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯍꯣꯏ ꯏꯃꯨꯡ ꯑꯃꯒꯤ ꯃꯔꯨꯑꯣꯏꯅ ꯊꯝꯗꯕ ꯌꯥꯗꯕ ꯌꯥꯡꯀꯣꯛ ꯑꯃ ꯗꯔꯀꯥꯔ ꯂꯩꯕꯅꯤ나 ꯑꯗꯨꯗꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯝꯕ ꯀꯥꯏꯗꯦ ꯑꯗꯣ ꯏꯃꯨꯡ ꯑꯃꯒꯤ ꯑꯣꯏꯅ ꯌꯥꯡꯀꯣꯛ ꯑꯅꯤ ꯁꯨꯍꯩꯗꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯁꯦ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯕꯁꯦ ꯈꯨꯕꯝꯁꯦ ꯑꯃꯗꯤ ꯍꯦꯟꯕ ꯌꯥꯗꯦꯕ ꯏꯃꯨꯡ ꯑꯃꯗ ꯑꯗꯨꯒꯨꯝꯅ ꯌꯥꯡꯀꯣꯛꯁꯨ ꯑꯃꯗꯒꯤ ꯍꯦꯟꯅ ꯍꯦꯟꯕꯗ ꯑꯐꯕ ꯑꯣꯏꯒꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤ क्वेश्चनꯁꯦ ꯃꯥꯒꯤ क्वेश्चनꯁꯦ ꯌꯥꯝ ꯁꯥꯡꯉꯤꯀꯣ ꯃꯥꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯃꯍꯥꯛꯁꯦ ꯁꯣꯐꯤꯌꯥ ꯈꯦꯇ꯭ꯔꯤ ꯍꯥꯏꯀꯣ ꯃꯥꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯏꯕꯨꯡꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯌꯦꯡꯖꯩ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯥꯅꯁꯨ ꯌꯥꯝ ꯊꯥꯖꯕ ꯉꯥꯛꯇ ꯑꯣꯏꯖꯩ ꯑꯗꯣ ꯏꯕꯨꯡ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯇꯤ ꯑꯣꯏꯕ ꯇꯅꯕ ꯅꯨꯃꯤꯠ ꯑꯣꯏꯕ ꯑꯉꯥꯡ ꯎꯅꯕꯁꯦ ꯌꯥꯝ ꯐꯠꯇꯕ ꯑꯣꯏꯕ꯭ꯔꯥ ꯑꯉꯥꯡ ꯎꯅꯕ ꯍꯥꯏꯕꯁꯤꯗꯕꯨ ꯇꯝꯕ ꯉꯝꯗꯕꯁꯨ ꯌꯥꯎꯖꯕꯅꯤꯗꯣ ꯄꯣꯛꯄꯒꯤ ꯄꯨꯡꯐꯝ ꯁꯤꯕꯒꯤ ꯄꯨꯡꯐꯝ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯅꯔꯤꯕꯅꯤ ꯈꯪꯖꯅꯤꯡꯕꯒꯤ ꯍꯪꯖꯕꯅꯤ ꯑꯩ ꯏꯁꯥꯃꯛꯀꯤꯁꯨ ꯋꯥꯛꯆꯤꯡꯒꯤ ꯏꯔꯥꯏꯗ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕꯅꯤ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯇꯤ ꯑꯣꯏꯕ ꯑꯗꯨꯒ ꯇꯅꯕ ꯅꯨꯃꯤꯠ ꯇꯥꯔꯝꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯋꯥꯈꯜꯁꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯑꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯇꯅꯕ ꯍꯥꯏꯕꯁꯤꯒ ꯆꯩ ꯀꯥꯕ ꯍꯥꯏꯕꯁꯤꯒ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯑꯃ ꯆꯪꯉꯤꯀꯣ
ꯆꯩ ꯀꯥꯕꯁꯤꯗꯤ ꯍꯣꯏ ꯑꯐꯕ ꯅꯨꯃꯤꯠꯅꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯉꯥꯡ ꯑꯃ ꯎꯅꯔꯒꯗꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯈꯤꯕ ꯂꯩꯔꯦ ꯑꯗꯨꯒ ꯇꯠꯅꯕꯁꯤ ꯀꯩꯅꯣꯕ ꯇꯠꯅꯕꯁꯦ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯍꯥꯛꯇꯛ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯇꯠꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯌꯥꯎꯋꯦ ꯃꯗꯨꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯃꯥꯂꯦꯝ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗꯨꯗ ꯌꯩꯊꯤꯡꯒꯥꯏ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯊꯨꯒꯥꯏꯔꯛꯄ ꯃꯇꯥꯡ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡꯗꯣ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯇꯣ ꯇꯠꯅꯕ ꯅꯨꯃꯤꯠ ꯍꯥꯏꯗꯅ ꯈꯪꯅꯈꯤꯑꯕ ꯑꯗꯨꯅ ꯃꯁꯤꯗ ꯍꯥꯏꯔꯝꯃꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯠꯅꯕꯁꯦ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯂꯥꯏꯒꯤ ꯊꯧꯔꯝꯗ ꯑꯌꯥꯝꯕ ꯇꯧꯒꯅꯨ ꯐꯠꯇꯦ ꯍꯥꯏꯔꯝꯕꯅꯦꯕ ꯃꯤꯒꯤ ꯊꯧꯔꯝꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯒ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯇꯠꯅꯕ ꯅꯨꯃꯤꯠ ꯇꯥꯔꯦꯕ ꯑꯗꯨꯒ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯠꯅꯕꯒꯤ ꯐꯣꯜ ꯇꯠꯅꯕꯒꯤ ꯗꯣꯁꯥ ꯄꯨꯝꯅꯃꯛ ꯀꯣꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯨ ꯅꯍꯥꯛꯀꯤꯁꯤ ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯇꯠꯅꯕ ꯅꯨꯃꯤꯠꯁꯨ ꯇꯥꯔꯝꯃꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯄꯣꯛꯄ ꯑꯉꯥꯡꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯔꯣꯏ ꯑꯐꯕ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯇꯠꯅꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧꯔꯝꯗ ꯑꯌꯥꯝꯕ ꯌꯦꯡꯅꯕꯅꯤ ꯑꯗꯨꯒ ꯃꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡꯗ ꯌꯦꯡꯅꯗꯦ ꯍꯥꯏꯕꯅꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯂꯥꯏꯒꯤ ꯀꯩꯅꯣꯝ ꯑꯃ ꯇꯧꯒꯗꯕ ꯃꯇꯥꯡꯗ ꯇꯠꯅꯕ ꯅꯨꯃꯤꯠꯇ ꯇꯧꯒꯅꯨ ꯍꯥꯏꯕꯒꯨꯝꯕꯅꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤ ꯆꯩ ꯀꯥꯕꯁꯨ ꯇꯥꯏ ꯍꯥꯏꯕ ꯃꯔꯝꯅ ꯇꯠꯅꯕꯒꯤ ꯈꯤꯇꯪ ꯗꯣꯁ ꯐꯠꯇꯕ ꯂꯩꯒꯗꯕ ꯂꯩꯔꯒꯁꯨ ꯂꯣꯏꯅꯃꯛ ꯀꯣꯛꯀꯅꯦꯕ ꯑꯗꯨꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯦ ꯃꯁꯤ ꯁꯣꯅꯤꯌꯥ ꯅꯤꯡꯉꯣꯝꯕꯝ ꯃꯥꯅ ꯍꯪꯕꯤꯔꯛꯏꯕ ꯀꯣꯏꯁꯟꯁꯦ ꯃꯁꯤ ꯏꯃꯨꯡ ꯑꯃꯗ ꯑꯗꯨꯝ ꯃꯔꯨꯑꯣꯏꯅ ꯈꯪꯅꯤꯡꯗꯨꯅ ꯑꯌꯥꯝꯕ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯗꯣ ꯃꯥꯅ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟꯁꯦ ꯇꯥꯏꯔꯦꯟ ꯃꯅꯥꯁꯦ ꯂꯥꯏꯅꯤꯡꯊꯧ ꯁꯦꯡꯗꯣꯛꯄꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯆꯃꯝꯅꯔꯒ ꯂꯩꯔꯦ ꯑꯃꯨꯛꯇ ꯑꯣꯖꯥꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯍꯥꯛꯁꯨ ꯌꯥꯝ ꯈꯪꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯁꯨꯝ ꯎꯅꯖꯔꯨꯕ ꯑꯍꯜꯁꯤꯡꯅ ꯁꯨꯝ ꯍꯥꯏꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡꯊꯧꯁꯦ ꯁꯦꯡꯗꯣꯛꯀꯦ ꯆꯥꯝꯊꯣꯛꯀꯦ ꯃꯥꯒꯤ ꯈꯨꯕꯝꯁꯦ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯅꯤꯡꯊꯧꯗ ꯍꯥꯟꯅ ꯃꯩꯔꯥ ꯑꯃ ꯀꯠꯂꯒ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯁꯦꯡꯗꯣꯛꯄ ꯍꯥꯏꯕꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯃꯥꯒꯤ ꯁꯦꯡꯗꯣꯛꯏꯅꯦꯅ ꯐꯝꯕꯥꯜ ꯁꯣꯛꯇꯅ ꯃꯥꯒꯤ ꯄꯣꯠꯆꯩ ꯁꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯕꯗꯤ ꯐꯠꯇꯦꯕ ꯑꯗꯨ ꯌꯥꯗꯦꯕ ꯑꯗꯨꯅ ꯐꯝꯕꯥꯜꯒꯨꯝꯕ ꯁꯣꯛꯄ ꯈꯣꯠꯄ ꯅꯨꯃꯤꯠ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯃꯔꯨꯑꯣꯏꯅ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯉꯟꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯑꯣꯅ ꯍꯥꯏꯔꯤꯗꯨꯅꯦꯕ ꯍꯥꯏꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯈꯜꯂꯤꯕ ꯈꯣꯠꯂꯤꯕ ꯐꯤ ꯅꯨꯡ ꯌꯥꯎꯔꯒꯁꯨ ꯑꯗꯒꯤ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯕ ꯃꯥꯒꯤꯗ ꯁꯦꯠꯄ ꯈꯣꯠꯄ ꯐꯤꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯂꯩꯔꯒꯁꯨ ꯐꯝꯕꯥꯜ ꯃꯊꯛꯇ ꯑꯗꯨꯒꯨꯝꯕꯗꯁꯨ ꯐꯧꯕ ꯃꯇꯝꯗ ꯎꯔꯨꯝꯗ ꯐꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯁꯤꯜꯂꯁꯨ ꯀꯥꯏꯗꯦ ꯀꯥꯏꯅ ꯍꯥꯏꯗꯨꯅ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯁꯦꯡꯗꯣꯛꯄ ꯂꯣꯏ ꯌꯥꯏꯑꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯗꯣ ꯃꯝꯕꯅꯤꯅ ꯀꯩꯗ ꯃꯣꯠꯁꯟꯕ ꯈꯣꯠꯆꯟꯕ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯨꯒꯨꯝꯕ ꯁꯦꯡꯗꯣꯛꯄꯩꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯦꯡꯗꯣꯛꯄꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯏꯃꯨꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯨꯝꯖꯤꯠꯁꯦ ꯃꯁꯤꯅ ꯃꯐꯝ ꯑꯃꯗꯁꯨ ꯁꯤꯠꯀꯅꯤ ꯑꯃꯗꯁꯨ ꯁꯤꯠꯀꯅꯤ ꯑꯗꯨꯒꯨꯝꯕꯗꯨꯅ ꯁꯦꯡꯗꯣꯛꯄꯗꯤ ꯇꯧꯍꯩꯗꯦꯕ ꯑꯗꯨꯒ ꯅꯨꯔꯥꯁꯦ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯇꯩꯔꯨꯕ ꯄꯣꯠꯇꯨꯅ ꯂꯥꯏꯅꯤꯡꯊꯧꯒꯤꯗ ꯇꯩꯔꯨꯕꯁꯨ ꯑꯐꯕ ꯑꯣꯏꯗꯦꯕ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯝ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯁꯨꯝꯖꯤꯠꯃꯛ ꯅꯠꯇ꯭ꯔꯁꯨ ꯆꯔꯨꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯨꯝꯖꯤꯠ ꯃꯆꯥꯒꯨꯝꯕ ꯂꯩꯀꯣ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯐꯤꯒꯨꯝꯕ ꯑꯃꯅ ꯇꯧꯔꯒ ꯆꯩꯗꯅ ꯍꯥꯞꯄꯒ ꯂꯩꯗꯅ ꯃꯤꯔꯥꯡꯒꯨꯝꯕ ꯊꯨꯔꯁꯨ ꯑꯗꯨꯃꯥꯏꯅ ꯁꯦꯡꯗꯣꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯃꯈꯥꯒꯤ ꯇꯩꯕ ꯈꯣꯠꯄꯗꯨꯅ ꯅꯨꯔꯥ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯅ ꯇꯧꯔꯒ ꯁꯦꯡꯗꯣꯛꯀꯗꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯁꯦꯡꯗꯣꯛꯄꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯗ ꯇꯥꯏꯔꯦꯟ ꯃꯅꯥꯒꯤ ꯃꯥꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯇꯥꯏꯔꯦꯟ ꯃꯅꯥꯁꯦ ꯂꯥꯏꯅꯤꯡꯊꯧ ꯁꯦꯡꯗꯣꯛꯄꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯇꯥꯏꯔꯦꯟꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯁꯦ ꯀꯔꯤꯗꯅꯣꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯑꯃ ꯂꯥꯏꯗ ꯀꯠꯂꯝꯗꯥꯏꯗ ꯄꯣꯠ ꯆꯩꯁꯦ ꯑꯃꯥꯡ ꯑꯁꯦꯡ ꯍꯥꯏꯕ ꯌꯦꯡꯉꯛꯄꯒꯤ ꯃꯇꯥꯡꯗ ꯄꯣꯠ ꯆꯩꯁꯦ ꯂꯥꯏꯗ ꯀꯠꯄꯗ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯍꯥꯏꯕ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯈꯤꯛꯇꯣꯛꯄꯅꯦꯕ ꯇꯥꯏꯔꯦꯟ ꯃꯅꯥꯅ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯇꯥꯡꯗꯁꯨ ꯃꯤꯁꯤꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯪꯉꯝꯗꯥꯏꯗ ꯃꯤꯉꯣꯟꯗ ꯈꯤꯛꯄꯅꯦꯕ ꯂꯥꯏꯗ ꯈꯤꯛꯀꯗꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯈꯤꯛꯆꯒꯗꯕꯅꯤ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯑꯩꯈꯣꯏꯅ ꯀꯠꯀꯗꯕ ꯄꯣꯠꯁꯦ ꯑꯗꯨꯁꯨ ꯈꯤꯛꯄꯩ ꯋꯥꯅꯦꯕ ꯑꯗꯣ ꯂꯥꯏꯅꯤꯡꯊꯧꯒꯤ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯈꯤꯛꯆꯜꯂꯨꯕꯗ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯇꯧꯅꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯠꯅꯗꯦꯕ ꯇꯧꯅꯗꯦꯕ ꯑꯗꯨ ꯈꯤꯛꯇꯕ ꯌꯥꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯑꯃ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯩꯔꯨꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯂꯩꯗꯅꯀꯣ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯔꯨꯕ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯦꯛꯎꯕ ꯈꯣꯠꯂꯨꯕ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯈꯤꯛꯇꯣꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯁꯦꯡꯗꯣꯛꯄꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯗ ꯈꯤꯛꯆꯟꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯐꯝꯕꯥꯜꯗꯣ ꯁꯣꯛꯑꯒ ꯁꯦꯡꯗꯣꯛꯀꯗꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤꯗꯤ ꯅꯨꯃꯤꯠ ꯑꯃ ꯐꯖꯅ ꯌꯦꯡꯉꯒ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯁꯦꯡꯗꯣꯛꯑꯝꯗꯥꯏ ꯃꯇꯝꯗꯁꯨ ꯀꯦꯟꯗꯜ ꯑꯃ ꯐꯖꯅ ꯊꯥꯔꯒ ꯍꯥꯏꯕꯗꯤ ꯃꯩ ꯑꯃ ꯐꯖꯅ ꯊꯥꯟꯕꯤꯔꯒ ꯍꯥꯏꯖꯒꯗꯕꯅꯤ ꯂꯥꯏꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯃꯣꯠ ꯑꯀꯥꯏꯁꯦ ꯁꯦꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯡꯗꯣꯛꯀꯅꯤ ꯑꯗꯨꯒ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯅꯤꯡꯊꯤꯅ ꯑꯃꯨꯛ ꯈꯣꯏꯔꯝꯒꯗꯕꯅꯤ ꯁꯦꯡꯗꯣꯛꯄꯗꯨꯗ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯎꯔꯒꯁꯨ ꯂꯩꯗꯅ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ ꯀꯥꯏꯅ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯈꯣꯏꯔꯝꯖꯔꯒꯗꯤ ꯑꯗꯨꯝ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯣꯟꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯅꯤ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯦ ꯌꯨꯝꯅꯥꯝ ꯇꯨꯇꯨ ꯍꯥꯏꯀꯣ ꯆꯐꯨ ꯎꯌꯥꯟ ꯈꯥꯕꯩ ꯆꯦꯒꯞꯀꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯃꯥꯅ ꯍꯪꯕꯤꯔꯛꯄꯅꯤꯀꯣ ꯃꯥꯅ ꯍꯪꯉꯛꯏꯁꯦ ꯑꯩꯅ ꯃꯟꯗꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯔꯁꯗꯦ ꯁꯤ ꯆꯥꯟꯅꯕ꯭ꯔꯥ ꯍꯪꯉꯛꯑꯦꯀꯣ ꯆꯐꯨ ꯎꯌꯥꯟ ꯈꯥꯕꯩ ꯆꯦꯒꯞꯀꯤꯁꯦ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ
description da su link ama dum hapsarange mayam adum yengbiyo sangjillaga pokko numita chanaba chanadaba yengbagini ko aduna sigi matang sida mahang na mande ni mai nupina Thursday na habane si thige dabni ko nupa di hawraga thigo Monday Tuesday Wednesday Thursday mari suba tai ko Monday de thirak pamatamda ado koina chafu yan khabai chegap siju thi doine chafu yan khabai chegap tai yamna phai habidi nupi sina imung manung chening thina koiraga nungaina leigini haiba tare haidi nupa sigi nupa sina pasang ja taluba kholuba nupi sina phajana ningthina senaba ningthina kayani yum japan ba adugum oige doribani nupa sina ngauchanage torosu ngauchanaba yaroi duine habidi kanago nupa ma khoigi yu ngauchallaga leidana dumai toro koja chala leibje mai nupi tholaga pura sakhibugumba sigumba ayam segap ko doribani habidi senabam chang bai targo nupa je phat taba tawdasu adum senaba afabagi matang dasu kainom khanaba matamda nupi jam thaisingba haitarego imung manung yum koige daba haitare adugumba oigani samaina chanai haidana samai thamjage mathangni question ja masi lingjel devi ko mang hangi se lohongbada hapakpa singphu je sijina dabida thambaje phabra phatabra chahi tara phare sijina dana thami se amukta habiro uba hanagi lairamba singphu do adum sijina si aduga aigi lohongbada hapirakpa singphuduna hanna adum thammo haina thami masibu phabra amukta ibungna haibira uba hai ado sigi matang se hoi singphu je sijina do su kasubudi kaide ko ado sijina bana di hena phaieba lahaki awon da tamaba naki ipam digi tamakpa singphu je tamakpa matamda su lohongbu numituda jeng ningthina phajana thanna hairaga tamakpaneba ado nahangna adugi singphu do phajana dum thamba yai thamgadabani haidana sumai thamjage ado ani sure nungaite haitaragadi sum numit aphabam jenga singphu macha ma dum lokshalaga ani subudu nungai khaibidi akhoigi meitei goina changsi kaina panabusu yawe aduga nam tai nungaite kaina hainabusu yawe ko ado thiga matang chida ahum solaga haibidi singphu macha ma thamjallaga changsi changga ta halaga adumai sijina busu kasu kaide ko ado maroina numi aphabam yengo aduga hariba singphu du sodum sijina tho aduna aphabodum oigadra haidana sumai thamjage numi sesum adomna chahi tara hena dumaina sijina dana la abanina maroina watching gi tara gani thoini panba event imoinu gi numi sha masida putho aduga phajana sijina ba hauro adudagi khoiramo imungi chawkhanna ba adum khoiramjaro adum aphabo oigani haidana sumai thamjage mathangni sina khundrakpam rosni chanu haiko mana habirakpani oja khubang mai tangkhai khabigi video amata sembiyo phatabadi male ado kari lege habado khangjaninge chanbidu namta khanganbiyo haiko aduga mathangi siga manarap tawba question je habirakpaje mayaida pulop kakpagi matangda habiro na haibam chawiko khubak tamai kakpa khubang mai di kamaina online da yengani kan haibam chawiko sigi matang ke masi maroina aihakna aigi channel asida khubang mai gi video sudum mayam ma yawe ado sigi matangda aihakna video ke am thagaluba aduga post ke am tawbudugi matungina aihakpa thajaduna adum haibirakpa aduga aihakna mokhoi gi result piruba singdo aduna sudum comment sudum pinarakpa haitare aduga haidi mokhoi degi mai result do adumai tawre kana hainaraba matungda hangakpa kholokku mayam asu yawe adu khubaki matang je masi mayai chabat kakpa haibani ko mayai polok kakpa haibi taragadi hard line ga my line ga polok punjanba adukumba khubak neba masi yamna luna lawnei ko adugumba tangkai khaiba khubak se masi amrom yamna phabasu oi aduga yamna phattabasu oi phattabigi matang kyam phattigi matamda makse criminal gi thakta yoba jail ga changgadawa leidra mi ga hatu hatpa khoppa tawba adugumba habidi phattabada kadai mo phawba phattaba yage habise sibu oina lawnei aduga phaba taragadi kamai tawge haba matamda mahak kilamba leitaba mangna tawge haba thawukta mahana tawkhiba matamda ka yani mangonde henbinaba mi leitaba mahakku namthanaba mi leitaba adugum oigani yamna marinjan khaba habidi sigi miyoise sawbusu yam thugani adigi yamna su phingani aduga honabusu yam kangani khangsu yam kangani aduga nusinonda su kya kan lupsandaba adugum su oigani yamna tonganba adugumba mo oiko ado khobami gi matang sigi tangkai khabi matang siju ai video ama thagat khrabani adugi su linga dum hapsaramge adu da su yengbiyo aduga maruina aina haijaning ba mana khobami gi matang da su mayam hangbirakpa mayam yawe kamen ai lokhotchadaba haibade khobami kamai yengadage kamaina tawgadage kamai tawbunu kaina sum hange ado khobami gi matang jaina sum haijaning ba mana
ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯔꯤꯖꯜ ꯑꯗꯨꯝ ꯄꯤꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯍꯥꯛꯁꯦ ꯈꯨꯕꯥꯛꯃꯩꯁꯦ ꯌꯦꯡꯉꯛꯏꯁꯦ ꯆꯍꯤ 2-3ꯃꯨꯛꯇꯤ ꯁꯨꯔꯛꯑꯕ ꯃꯥꯜꯂꯦꯕ ꯑꯗꯨꯝ ꯔꯤꯖꯜꯁꯦ ꯃꯌꯥꯝꯒꯤ ꯔꯤꯖꯜꯁꯦ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯑꯩꯅ ꯄꯤꯖꯈ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯑꯩꯒꯤ ꯂꯦꯞꯇꯣꯞꯇ ꯑꯩꯍꯥꯛꯅ ꯃꯩ ꯌꯦꯡꯕꯒꯤ PDF ꯐꯥꯏꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯕꯣꯏꯗ ꯅꯣꯠ ꯇꯧꯁꯜꯂ ꯊꯝꯃꯤꯕ ꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯑꯗꯨꯝ ꯂꯤꯁ ꯑꯃ ꯑꯗꯨꯝ ꯁꯦꯝꯃꯒ ꯂꯣꯏ ꯂꯩꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯑꯩꯅ ꯌꯦꯡꯈꯤꯕ ꯃꯤꯗꯨꯒꯤ ꯃꯥꯒꯤ ꯔꯤꯖꯜ ꯑꯃ ꯇꯨꯡꯗ ꯑꯃꯨꯛ ꯄꯥꯝꯃꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯄꯤꯕ ꯌꯥꯅꯕꯅ PDF ꯐꯥꯏꯜ ꯑꯣꯏꯅ ꯂꯣꯏ ꯁꯦꯝꯃꯒ ꯊꯝꯃꯦꯕ ꯌꯦꯡꯕꯒꯤ ꯃꯑꯣꯡꯁꯤꯁꯨ ꯈꯨꯕꯥꯛꯃꯩꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯣꯞꯁꯤꯗ ꯑꯩꯒꯤ ꯂꯦꯞꯇꯣꯞ ꯑꯃ ꯂꯩꯖꯩ ꯑꯗꯨꯗ ꯁꯨꯝ ꯃꯍꯥꯛꯀꯤ ꯔꯤꯖꯜꯁꯦ ꯐꯣꯇꯣ ꯂꯧꯅꯔꯦ ꯋꯥꯆꯞꯀꯤ ꯊ꯭ꯔꯨꯗꯀꯣ ꯑꯗꯨꯒ ꯐꯣꯇꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯊꯥ ꯃꯍꯥꯛꯀꯤ ꯗꯤꯇꯦꯜꯁ ꯈꯔ ꯂꯧꯏ ꯆꯍꯤ ꯂꯧꯏ ꯃꯍꯥꯛꯁꯤ ꯌꯨꯝ ꯄꯥꯜꯂꯕ꯭ꯔꯥ ꯄꯥꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯐꯦꯠ ꯍꯪꯉꯤ ꯑꯗꯨꯒꯤ ꯃꯇꯥꯡ ꯂꯣꯏ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯔꯤꯖꯜꯁꯦ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯔꯤꯖꯜꯁꯤꯅ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯁꯤꯗ ꯂꯩꯕ ꯃꯩ ꯈꯨꯗꯤꯡꯃꯛꯀꯤ ꯔꯤꯖꯜ ꯑꯗꯨꯝ ꯄꯤ ꯍꯥꯏꯇꯥꯔꯦ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨꯗꯤ ꯔꯤꯖꯜꯗꯣ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯛꯄ ꯉꯥꯛꯇꯅꯤ ꯑꯩꯍꯥꯛꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯃꯛꯁꯨ ꯅꯠꯆꯗꯦ ꯍꯥꯏꯕꯗꯤ ꯈꯨꯕꯥꯛꯁꯤꯒꯤ ꯃꯆꯨꯗꯒꯤ ꯍꯧꯔꯒ ꯈꯨꯠꯁꯥ ꯁꯥꯡꯕ ꯇꯦꯟꯕ ꯈꯨꯠꯁꯥꯒꯤ ꯄꯩꯕ ꯈꯣꯠꯄ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯂꯥꯏꯟ ꯃꯥꯏꯟ ꯂꯥꯏꯟ ꯂꯥꯏꯐ ꯂꯥꯏꯟ ꯐꯦꯠ ꯂꯥꯏꯟ ꯑꯗꯒꯤ ꯊꯕꯛꯀꯤ ꯃꯩ ꯖꯣꯕ ꯃꯩ ꯑꯗꯒꯤ ꯃꯍꯥꯛꯀꯤ ꯁꯞꯄꯣꯔꯠꯇ ꯀꯌꯥꯝ ꯂꯩꯕ ꯃꯅꯤ ꯇ꯭ꯔꯥꯏꯡꯒꯜ ꯐꯣꯝ ꯇꯧꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯌꯥꯝꯕ ꯑꯗꯨꯝ ꯃꯥꯒꯤ ꯈꯨꯕꯥꯛꯇꯨꯗꯕꯨ ꯇꯥꯔꯝꯃꯕ ꯑꯗꯨ ꯔꯤꯖꯜ ꯑꯗꯨꯝ ꯍꯥꯞꯄꯗ ꯌꯥꯎꯋꯦ ꯄꯦꯖ 3-4 ꯑꯗꯨꯝ ꯇꯥꯏꯄꯤꯡ ꯇꯧꯔꯒ ꯑꯩꯍꯥꯛꯅ ꯔꯤꯖꯜ ꯄꯤꯖꯕꯅꯤ ꯍꯥꯏꯕꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯇꯥꯏꯄꯤꯡꯁꯦ ꯄꯦꯖ 4ꯃꯨꯛꯇꯤ ꯑꯗꯨꯝ ꯇꯥꯏꯄꯤꯡ ꯇꯧꯋꯦꯕ ꯔꯤꯖꯜꯗꯣ ꯃꯌꯥꯝ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯆꯪꯉꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯃꯇꯝꯁꯨ ꯆꯪꯕ ꯃꯔꯝꯅ ꯄꯦꯠ ꯁꯤꯁꯇꯦꯝ ꯑꯃꯗ ꯇꯧꯋꯦ ꯍꯟꯗꯛꯇꯤ ꯍꯥꯏꯕꯗꯤ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯈꯔꯒ ꯑꯗꯨꯝ ꯀꯕꯨ ꯌꯦꯡꯉꯝꯃꯦ ꯑꯗꯨꯒꯤ ꯌꯦꯡꯉꯝꯕꯗꯣ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯤꯅꯁꯨ ꯊꯥꯖꯗꯕ ꯑꯃꯁꯨ ꯑꯗꯨꯝ ꯂꯥꯛꯅꯩ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯊꯕꯛ ꯏꯟꯈꯥꯡ ꯆꯤꯜꯂꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯐꯔꯛ ꯇꯥꯅꯕ ꯌꯥꯎꯋꯦ ꯑꯗꯨꯅ ꯈꯤꯇꯪ ꯏꯝꯄꯣꯔꯇꯦꯟ ꯄꯤꯅꯅꯕ ꯑꯩꯍꯥꯛꯅꯁꯨ ꯈꯤꯇꯪ ꯊꯋꯥꯏ ꯌꯥꯎꯅꯕ ꯑꯗꯨ ꯃꯤꯗꯨꯅꯁꯨ ꯊꯥꯖꯕ ꯑꯃ ꯂꯩꯅꯕ ꯍꯥꯏꯗꯅ ꯄꯦꯠ ꯁꯤꯁꯇꯦꯝ ꯑꯃ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕꯅꯤ ꯃꯩ ꯌꯦꯡꯅꯤꯡꯕꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤꯁꯨ ꯑꯩꯍꯥꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯑꯃ ꯑꯗꯨꯝ ꯍꯥꯞꯆꯒꯦ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯞꯄ ꯂꯥꯛꯄꯅꯤꯀꯣ ꯍꯥꯏꯕꯗꯤ ꯈꯨꯕꯥꯛꯃꯩꯒꯤ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯂꯒꯗꯤ ꯑꯩ ꯅꯝꯕꯔ ꯑꯗꯨꯝ ꯍꯥꯞꯄꯅꯤ ꯑꯗꯨꯒꯤꯗꯨꯗ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣꯀꯣ ꯌꯦꯡꯅꯤꯡꯕ ꯌꯥꯎꯔꯒꯅ ꯑꯗꯨꯒꯤ ꯑꯗꯣ ꯑꯩꯍꯥꯛꯅ ꯋꯥꯆꯞꯀꯤ ꯊ꯭ꯔꯨꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯀꯩꯀꯩ ꯆꯪꯒꯅꯤ ꯀꯩꯀꯩ ꯗꯤꯇꯦꯜꯁ ꯆꯪꯒꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯍꯪ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯄꯥꯎꯈꯨꯝꯁꯦ ꯃꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯇꯨꯡꯒꯤꯗ ꯑꯃꯨꯛ ꯂꯧꯈꯠꯂꯛꯀꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ